soi taro matung da Mangkhiba Makhoina madugi Phangnaba Thiba madugi responsibility si Makhoina major share lobham thoi haidana ikhogi government side gi sum khoi da koi khangan gi balekre ngarang na handa jiri da warning da ba thogdok am sathiba mioi bana chatna da ba dugumba sajat lisat ki mawong da tamthina nupi angang hatpi giba adugi phongphong saringi maruksida nahan amuk ekhogi loitang khunuk dagi Laishram Kamalbabu haidana sahi yankhai ga taruklom suraba ma GOC 57 Mountain Division Army gi campus manungda thabak suba sanggibadagi tholaktre haidana thiba khangre na tawba yam nungai taba haiba tare anda masigi matangda honorable prime minister da loitang khunugi amadi surrounding area gi praja singna magi family singna prime minister da honorable prime minister da thaba memorandum ma ingon su copy ma pire loina ngarang adugumba uji thiba khangdriba Laishram Kamalbabu hairiba miyoi sigi JC ngarang honorable minister Shri Dinko magi kendra bina maga punna lakna iga unadana awa ba kedoba mayam ma share to minai mai details mayam ma aingonda memorandum ma pibirame haiba memorandum sida tawribasi athuba matamda haiba midu phangnaba thibiba aduga loina rescue robina ba hona ba aduga maraleba sing action loba haibna sing mu tokbirakanda akoi government gi side gi nan hek tabaga khoi yam khanna mari leinaba army officers army gi GOC gi leiriba adagi police mayam tawrakanda even center da IB da kai da from khangal lakanda koi mi sibu kannana bai khoi yam kanna honari laibak thibadi ngasi phawda magi wire about se khangba ngamdri marak sida FIR khara family gi site gi local gi site gi semi police station da karida GOC 57 Mountain Division gi moigi officials singda gi mathakta masigi responsible pugudabani haibana singba FIR kya sanba khotpa tawbagi pawsu leire government gi site gi su ikoino ji makoida hairiba mogi Leimakhong gi army camp sigi da sangbada moigi entry exit ki ma sign tawbagi lei hairiba gate to daida hairiba nipasi entry tawgibagi magi signature yabu copy honorable prime minister thaba memorandum ingon copy pire isu yaure aduna hairiba posi moigi within the campus soi taro matung da Mangkhiba na madu aikoi makhoina madugi Phangnaba Thiba madugi responsibility si makhoina major share lobham thoi haidana aikoi gi government side gi sum khoida koi khangan gi balekre awna praja mayam da aikoi media gi khuthang da aina mayam da haijari se koi sugumba kaino sing se koi yam thuna Phangnaba aikoi gi side gi honari adu yam nungai tabadi aikoi gi marakta Manipur da leiriba security personnel sing aduga public sing gi matakta aikoi ji transparency and sincerity pukchen iseng sengna da badona tawbugumba mainly security person group kharada masi yam laibak thibani Manipur da leiriba citizens si all Manipuris are Indian citizens haibasi makhoi da yamna equally manana yenghanba aikoi da feel tawi amada amadana hena tawba tawi loibak tawi habnate some section kharada madugumagi mami tabadong na tawbusi yam laibak thibani aduna yaragadi hujik campus manung da Mangkhiba na madugi responsibility si makhoina lauraga athuba matamda hairiba Mangkhiba Laishram Kamalbabu se magi whereabout si thuna magi family da madi Manipur gi praja mayam da khangan bam thoi haidana ai government side gi moida koi khangan gi balekre adu loina na koi home ministry aduga central gi leadership su hairiba posi yamna masi yamna serious ni maramdi security gi campus manung da bawdo secure odatragadi madugi akhoi gi mission praja sing gi policy kari oigida gi habisi khanbi haibna sing bo soi koina mari leinaba sing da koi khan khira duna praja mayamna tuning phada biraga hairiba situation si observe toksi koi punna themina si government gi side gi di mari leinaba sing da
कन्न तकनरगा और अखोगी पुलिस सर्कल की सिक्योरिटी की सर्कल दगी सु अखोगी साइट की सु कन्न थीजरी हाइदना अदुमाइना आई थमजगे मियामदा प्रेस मीडिया की खुदांग दई अपील तौजबनी अदुना मांगरिबा हुजिबाबो थीबा खंगरिबा अखोई लोटाम खुनोगी मरबसे अथुबा मतमदा अखोई मरी लेनेबा सिंगा तौरकांदा अखोई याम थुना फंगननबा मागी होयार अबाउट खंगननबा अखोई थीरी हाइदना अदुमाइना थमजगे खुरुमजगे